State asida thoklibe irangi khudong chaba lauraga kuki khulai paiba singa manaraga makhan village area da paksana popi tharabra haibasi achobo wahang amo oire popi Yanba Chatlubada police samadi liangmai naga youth sing kuki militant singna nongmai namduna matung laktanaba kihalakle haire Hiramasida mitiyang changduna chenaba sing phananaba Kangpupi district ki manung chana leidiba Makhan village authority na lenga ki pukning chingsilakle Makhan village authority gi maiketagi thadorokpa video amadi cherolamada Cobru Hill Range ke sarukamo oiriba thungkhonglok chingsang haina khangnaba mafamda ekar changa henmagi sarukta drug lalonba singna kuke militant singamana duna popi thaduna lakpane Adubong Makhan village area da popi thadana bakayarak haikiba lekrabasu Pakistan tharakpadagi tha asigi kunda Kangpupi district SP da haibadagi police personnel kuntra yauna liangmai naha taramanga na popi Yanba chatki Police yauba Kangbu aduna ekar tararongi mafamda tharamba popi Yanba ga loinana popi thabada sizinaba potlam kharasu manghanki Tanjadu da khulai matik chana paiba kuke militant sing yauna popi Thariba Singna Yanba Yaroi haina nongmai namduna kihalakhe madugi mathakta khut thagani haina kihanbada natana matung laktana ba warning su tawrakhe thawdoda da popi Yanba chatpada yawba police personnel se kuke militant sing ubadagi mafam adu thadoktuna chatkhi haina su pienda bawafam thamnakle State lengang na paikhaliba war on drug sagaliba liangmai naga youth singda nongmai namduna kihankiba group amadi lanai miyoi khudingmak lengang na numit marinigi manungda phagadabane piriba matamasigi manungda karigumba lengang na action lokhatrabadi lambi thingba yauna makhal kayagi khongjang changsilagani haina cheksel warol thamlakli